Arambai News Guwahati da Maitelongi Pau Tawriba Singbu Yan Hanumakta da Chingangbam Susitrani na Kurumjari Huzing Asigi Samlapa Mariba Pau Sing Lowirase Assam ki ahanba Olympic medalist boxer Lablina Borgohai Assam Police ki DSP oina ngasi CM Himanta Biswa Sarmana appointment pikre Guwahati da leiba lambi amasu maki mingda thonbaga loinana maki pokpham saru patharda maki mingda stadium amasu saragane Thagi tolop ki mathakta tha khudingi lupa lakh amamam maki coaching amadi training gi damak pigani haina ngase Guwahati gi Janata Bhavan da pangthokiba appointment pibagi thoramda CM Himanta Biswa Sarmana pawmisingda phongdorakhi Lovelina tungda IPS oinasu nominate torokpa yai ngasi asi Assam Police ki chokthokchaningai numitni amadi Assam Police ki puwarida sana khotnabana maroiba thodang lorakpagi akhanaba lamai ama oina lehoragani hainasu CM na makha tarakhi panba yai Lovelina Borgohai gi machi anisu BSF amadi CISF ta thabak tawribane Lovelina na piklingai dagi khaki setuna police oiningbagi matam sangna mangjarakpa manglan adu ngasidi mangphangnakhre Handakta nauna semkhiba amadi ngasigi cabinet nasu ayaba pikraba Assam Youth Commission na state asigi non government office singda asmis habadi layaucha sing khaktamak thabak hapagi matangda kupna panaragani amadi UPSC na lawba parikha singda Assam gi candidate oiriba singda mateng pangbagi thorangsu tawragani haire Nakalamromda mathangi cabinet mifam lagliba January 18 haflong da phamlagani Assam ki college singi oina assistant professor Chatret ka nifum doigi pham nauna semkhre loinana college singda 3rd grade amadi 4th grade ki pham mathang sitna chani ga kuntraum doi amadi chawga ga kunmari nauna hapkhre lagliba me thagi manungda hariba pham sing asi mention gani haire Handakta Punjab ta thokiba lebagasi Prime Minister Narendra Modi gi security da ahoba lekhibagi thodogadugi matangda Assam gi CM Himanta Biswa Sarmana akhanana ngasi kaukiba paugi mifam amada thodok adubu yamnamakkanna pendaba phongdokkibaga loinana akhanaba media channel amagi sting operation chathabadagi thodok adu mangjongna logtunaraga thokhanbane logtunabadu Punjab state ki DGP amadi CM tanatana Congress High Command su yawi haina Congress ki Thakta ahakpa maral sirakre law and order haibasi state subject ne prime minister gi security state government ki thodang ni amadi Punjab ki CM pham thadokadabani haibagi akanba wakatsu Himanta Biswa Sarmana thangalakhi ngasi Guwahati ki Koinadhara da ngamkhai gi jet naba santai nabaga mari leinana Assam amadi Meghalaya gi CM ani phaminakre Dr. Himanta Biswa Sarma amadi Conrad K. Sangmaga loinana Minister Atul Barasu Sarukyaki. Jayed Nariba area Taranithoi ki matangda area Taruki matangda de Chaurakna Yanaba Purakre. Thamagi manungda Jayed Nabapnamak Santai Naba Ngamba Yai Haina Assam gi CM Himanta Biswa Sarmana Pawmisingda Phongdorake. Lagliba January 19 da amuk phaminagane masidade state anigi ngamkhai gi chet naba leiba area singi loop sing loinana Assam gi mahairoi loop asusu saruk yagani haina CM na makhatana khangalakhi ngasi dispur phangkhiba cabinet mi phamda maroiba warip kaya laukhre Assam gi lawmi singdagi leingak na phau lakh metric ton tara leigani lawmi singdagi quintal da lupa chamaga marfutara mari piduna leigani lawmi amana phau metric ton yankhai yonba yagani adubu condition kharadi thamlakle madudi lawmi khudingmakna migi lawphamda law suriba sing yauna lawmi ni haibagi certificate amamam paigadabane hariba certificate asi DC na khanba gawburana pigadabani so haire ngasi chamaga humpumanga suba sipoi mutni inglisingamaga chanipan yankhai taret yankhai nipan memorial ceremony wangkhem leikai binakandi part 2 kasada pangthokre thoromasida yumnam mani Lakipurgi MLA Koksik Rai Arambam Nandababu retired additional secretary Furit Saba Manidhan retired major Gopal Rongmei vice chairman Barak Valley Hill Tribe Development Council Gurumayum Narahari Sarma Koijam Sopan Vice President Assam Manipuri Sahitya Parishad amadi Abid Raza Mazumdar na chingbana mifamapu athoiba mithung amadi ikai khumnaba mithung singoina daisa famke Yumnam Nadia Chana encourageduna pangthokiba thoromasida sipoi mutniga mari leinana wangkhem lekai asida thokiba thodok singi matangda nahounana ningsingkhibaga loinana neinakhe
चीफ गेस्ट की वारोल पीरदुना MLA कौशिक रायना कासारगी वांखेम लेकाइदा थोखिबा सिपोई मिटनीगी थौदोक अदु भारत पुंबदा खंगहन्नबगीदमक मफम असि पुवारी ओइहोगदबा मओंगदा सेमगतलसी हाइबगी वाफम थमखि थौरम असिगी मनुंग चना मिफम मपु ओइखिबा युमनाम मनीना हाइलाइट्स ऑफ 1857 इन द बराक वैली कौबा लाइरिक अमसु फोंखि मणिपुर की लांगलिबा असेंबली मिखल असिदा कांग्रेस की टिकेट तमिरे बोइना चोंगथोकनबा टिकेट तानरिबा मियोई अनिगी मयुबदा बॉम लंगसिंदुना पोखाइहनख्रे ngarang ahing samurong naurem wanggoigi hanagi MLA salam joy amadi khurai kendra gi KH ratan kumar gi yumda sakti leraba bom sakhangdaba miyoi singna pokhai halamle hairi कांग्रेस की टिकेट थंगना थंगना टर्म अहुमलक कक्चिंग केंद्र की MLA ओइरमलबा वाई सुरचंद्रा महाकी कांग्रेस प्राइमरी मेंबरशिप तगी तोकनबगी रेजिग्नेशन लेटर गसी महाकी वर्कर सिंगी खुथांगदा MPCC की प्रेसिडेंट पिशिनख्रे राजनीति की उंखटनब कया लेबदगी नेशन वाइड इमरजेंसी लाउथोख्रबा काजाख्स्तान दा इंडियन महिरोई कया पंदुना लेरी पाव अमगी मतुंगिना मणिपुर की सेनापति डिस्ट्रिक्ट की मपाव खुलेंदगी लुईराम सिंह जिमिक कौबा महिरोई अमा साउथ कोरिया की सियोलदगी न्यू दिल्ली यौरकनबगीदमक आलमाती काजाख्स्तान दा कनेक्टिंग फ्लाइट तोंगदबने महाग हौखिबा जनवरी 5 दा सियोल थादोकलमलगा नुमिदा सिमक्तदा हाबदे जनवरी 5 दा महाग आलमाती काजाख्स्तान दा थुंगलखे आलमाती दगी जनवरी 3 ता पायरकलगा जनवरी 9 दा न्यू दिल्ली दा थुंगदबने अदुबो काजाख्स्तान दा राजनीति की चरांगनब लेबदगे जिमिक हौजिकसु काजाख्स्तान दा दुमक पंदुना लेरे अपोकपा रेवरेन ngamlei जिमिकना मचानुपा एल जिमिक की दमक वाजबगा लोइनना मचानुपा बु काजाख्स्तान दगे यारिबा मखै थुना असोयंगाम थोक्तना मयुम योहन बिरकनबा यूनियन मिनिस्टर RK रंजन की मिदेंग चिंगसिनजरखिबगा लोइनना MP की मफमदा अइब चेरोलगा कोनना हाइजरखरे पनबा याय चही 15 सुरबा लुईराम सियोलदा थियोलॉजी तमलिबने अरुणाचल प्रदेश ngasi चनब हौगदबा अनौबा अथिंगबा कया लेंगाकना थमलखरे नुमित खुदिंगी नुमिदांग कर्फ्यू पुंग 9 दगी अयुकी पुंग 5 फावबा जनवरी 38 फावबा थमलगने गवर्नमेंट ऑफिस सिंगसु रोटेशन की मतुंगिना एम्प्लॉई चादा यांखैना थबक तौगने मियाम पुनबगी थोरम सिंगसु लेंगाकना बैन तौखरे मिजोरम दा यामनमक नुंगाइतबा थौदोक अमा ओइना आइजोल डिस्ट्रिक्ट की आइबाग ब्लॉक की मनुंग चन लेइबा सियालसुक फॉरेस्ट सदान चटमिनबदा सोइखिबदगे मरुपु नोमोइगी मरुना पांदुना सीख्रे सिरिबा मियोय से पुलिस कांस्टेबल ने मिंगथांग थांगा कवि बी लालरुवत किमा कौबा मरुप अमगा ngarang लेबाक पोकपा नुमित की नुमिदांग सदान चटपदा लमगी सानी खंदुना माकी मरुपना कापदगी सीखिबने विक्टिम असिगी लोइनबी अमदी मचा अहुम लेहौरे इंडिया दा कोविड केस नोमगी खंगवांग वांखलक्तुना नोमगी पॉजिटिव ओइबगी चांग लाख अनिगी मया यौशिलखले हौखिबा पुंग 20 असिदा नौना पॉजिटिव केस लाख अमगा लिसिंग 43 थेंगनखे सिबगी मसिंगना चमरीगा निफुनिथोइने पॉजिटिविटी रेट ना चादा 13.05 ओइखे ngaranga changdamnabada anoba case ki masing ngasina lising 13 ka chatruk yankhiteret hengalakhi omicron case su khangwang wangkhalaktuna ngasi fawbada punna india da case lising 3 ga chanipan humphunipan yaukhre महाराष्ट्र ना ख्वाइदगी मकोक लेदुना हाबदी लिसिंग अमगा चनी मरफुमाथोय राजस्थान ना अनि सुबदा हाबदी चट्रुका निफुमंगा दिल्ली ना चौंगागा निफुतरुक अमदी कर्नाटका ना चमरीगा हुंबुद्रा मंगा फंख्रे कोविड अमदी ओमिक्रॉन अनिमक्ता वांगलिबासी महाराष्ट्र ने स्टेट असिदा स्कूल कॉलेज यावना महिलोइसंग सिंगसु थिंजिनख्रबने लेबाग असिदा कोविड केस वांखलकपगा लोइनना अवांग नोंगपोगी स्टेट अयामबदसु कोविड केस असुमसुम वांखलकले आसाम अमदी मिजोरम ददे नोमगी कोविड केस मसिंग डिजिट मरी यौरकले हाना यामनमक पिकना डिजिट अनि खक्तंगदा लेरंबा स्टेट सिंग हाबदे त्रिपुरा सिक्किम अमदी मेघालय दा डिजिट मरी यौरकले एक्टिव केस 13 रोमतमक लेरंबा अरुणाचल दा हौजिक चामगी मथक्ता लेरकले हौखिबा पुंग 20 असिदा आसाम दा कोविड के अनोबा पॉजिटिव केस 3,000 गा चनी फंखी मरीना लेखिदे 3,000 गा चनी असिगी मनुंगदा गुवाहाटी दगी 1,000 गा चामगा 39 यौरखे आसाम की पॉजिटिविटी रेट चादा 3.53 यौखरे
Manipurda chani supna taruk, Nagalanda chamaga marfutara mapan, Arunachal Pradeshda chamaga marfutaruk, Sikimda chahumga kunithoi, COVID ki anoba positive casing pangke. Manipur, Nagaland amadi Arunachal Pradesh loina Sikkim dasu aukiba pung kun mariasida leikidabagi report amata leitri. Tawatabu Mizoram dasu nauna COVID case chanipanga marfu pangkre, anina siki loina sibagi masing Mizoram da Chaungaga humpumari yokre, masigi manungda chamriga humpuma thoidi comorbidities ki case ni haide. WHO gi chief na COVID pandemic asi taseng namak maithiba piba ngamgani, masigi damak maruiba wafam ani tangai fadana ngakpa tai hairakle. Ahanbada vaccine matik chana kapthoktriba risks leiba leibak singda vaccine supply toba hengat hanba. Aduga anisubaduna vaccine kapthoknabagi mathau taba thorang punamak leihanba tai haibasini. Mapam khudimakta safe oidriba makhai aikhoi mapam amatada safe oide hainasu mahakna makha takhi. Aroibada ngasigi tentakpa maroiba pau khara. Hayeng asimi singi ngauzariba Marimata sing amadi marupapang sing punamak jamin thakminabagi nungmairnaba kumai bogali bihugi urukane. Asam pumbada ayuk anganbada ngagi mela aduga numidangdana yumthong khudingmakta nganu amadi ngagi mathelukoi punna mayam punna harau nungaibaga loinana jaminaba numitni. Hayeng ayuki pung mari phawatang curfew thamliba si maroina ayuk anganbadagi nga amadi nganuna chingba leiba yananabagi damaktane aduga numidang pung 13 fawba curfew sangdokliba sina thengna mayam punna chaminanabagi damakne. Ngasi urukagi mangoina khana paramadi Guwahati gi mafam kayada bhogali bihugi oina yaudaba yadraba ready made meji yonakhe panbayai khungang singdadi charuna saba meji singasi yamnamak chauna makhal mathel gi oiba design da saraga mai thanaribane. Awang nongpokta service piba chahi chama mapung phabagi thoram Don Bosco Society na ngasi pangthokre. Assam ki Dhutnaida school lama COVID hotspot oirakli mahiroi 15 COVID positive oibadagi containment zone laukthokre. Ahat gurigi ityasik oiraba urukagi ayukta pangthokpa iroi wainabagi thoram COVID namaram oidana handaki oinadi cancel tawkre. Sanglaba chahi 35 gi matungda senior alpha luchingba Jiban Moran Tinsukiada laiba maki mayumgi miyoisinga ngasidi unakre. Sanglaba chahi nifu mahak Myanmar leirakhibane. College of Nursing RIMS ki BSc amadi MSc Nursing ki graduation amadi convocation ceremony ngasi RIMS ki Jubilee Hall da pangthokre. Makar Sankranti numitta Ayush Ministry na miyoi crore ama henna saruk yahanduna Global Surya Namaskar pangthoknaba thorang tawri. COVID case wangkhalakpadagi Haridwar da Ganga snan tawba thingkre. Makar Sankranti da Haridwar da Ganga snan tawnaba leibagasigi mafam kayadagi bhakta kya laknakhi adubu leingakna Ganga snan tawba thingjinkre. Prime Minister Narendra Modi na video conferencing ki khuthangda Tamil Nadu da anuba Government Medical College Taramathoi ngasi sangakre. Union Minister Nitin Gadkari COVID positive oire adubu mild symptom ni haire. Hayeng state khudingmakki CM Singa Prime Minister ga hauzik oiriba COVID ki phibam gi matangda video conferencing gi khuthangda mifam ama phamlagane. Amade Bangladesh da su handak marak COVID ki phibam yamnamak sathirakle. Ngasigi na di Arambai News Guwahati da Maitilon ki pau sandokchaba matang installation jabaga loinana tabiriba singbo amuka suhanna kurumjare.